ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯆꯔꯛꯀꯦ. ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯨ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ. ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 15 ꯀꯩꯅꯣ ꯑꯩꯒꯤ ꯑꯣꯏꯅ ꯗꯦ 11 ꯑꯩ ꯍꯧꯖꯤꯛ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯊꯣꯔꯛꯑꯦ. ꯍꯧꯖꯤꯛ ꯄꯨꯡ 4:40 ꯆꯠꯂꯦ. ꯍꯧꯖꯤꯛꯁꯦ ꯅꯣꯡꯉꯥꯟꯕꯁꯦ ꯈꯔ ꯊꯦꯡꯗꯔ ꯃꯥꯜꯂꯦ, ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯄꯨꯡ 4:30 ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯉꯥꯜꯂꯦꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 4:40 ꯑꯗꯨꯋꯥꯏ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯝ ꯃꯝꯕꯗꯧꯅ, ꯅꯣꯡ ꯃꯪꯕꯩ ꯈꯛ ꯅꯠꯇꯕꯤꯗ ꯃꯝꯕꯗꯧꯅ ꯇꯧꯕ ꯃꯥꯜꯂꯦ. ꯉꯁꯤꯗꯤ ꯉꯔꯥꯡ ꯆꯦꯟꯃꯤꯟꯅꯕ ꯑꯉꯥꯡꯈꯩꯗꯣ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ. ꯑꯃꯨꯛ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ, ꯑꯁꯥꯏꯗ ꯂꯩꯔꯝꯗꯣꯏꯔꯥ. ꯌꯨꯝꯗꯗꯤ ꯍꯧꯗꯣꯛꯄ ꯂꯥꯛꯇ꯭ꯔꯦ. ꯉꯔꯥꯡꯗꯤ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯍꯧꯗꯣꯛꯄꯅꯦ. ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯡ 4:40 ꯌꯧꯔꯁꯤꯐꯥꯎ ꯑꯝꯇ ꯍꯧꯗꯣꯛꯄ ꯂꯥꯛꯇ꯭ꯔꯦ. ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ. ꯑꯉꯝꯕ ꯆꯦꯟꯈꯠꯍꯟꯕꯅꯦ. ꯐꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯀꯨꯠꯂꯦ? ꯀꯨꯠꯅ ꯐꯝꯖꯒꯅꯨ. ꯊꯣꯛꯂꯣ. ꯑꯃꯨꯖꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ? ꯋꯥꯗꯤꯌꯦ? ꯐꯝꯖꯒꯅꯨ. ꯀꯤꯡꯀꯣꯡ ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯣꯏ. ꯄꯨꯛ ꯄꯥꯏꯕ꯭ꯔꯣ? ꯅꯨꯡꯇꯤꯒꯤ ꯆꯦꯜꯂ ꯐꯔꯛꯀꯅꯤ. ꯉꯁꯤꯗꯤ ꯍꯨꯏ 2ꯁꯨ ꯌꯥꯎꯔꯦ. ꯀꯅꯥ ꯍꯨꯏꯅꯣ ꯆꯦ ꯍꯥꯏꯔꯣ? ꯅꯣꯏꯒꯤ ꯉꯔꯥꯡ ꯁꯤꯒꯤ ꯕꯦꯅꯔꯁꯦ ꯉꯔꯥꯡ ꯁꯦꯒꯥꯏꯔꯝꯃꯕꯅꯦ. ꯑꯗꯣ ꯋꯥꯛꯀꯤꯡ ꯆꯦꯜꯂꯛꯄ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯊꯨꯞꯄꯒ, ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯥꯟꯅꯅ ꯂꯣꯏ ꯁꯦꯒꯥꯏꯔꯝꯃꯕꯅꯦ. ꯊꯨꯞꯄꯒ ꯑꯃꯨꯛ ꯊꯝꯃꯝꯃꯦ. ꯃꯣꯏꯁꯦ ꯄꯤ ꯊꯦꯟꯗꯣꯜ, ꯀꯩꯅꯣ ꯀꯣꯆꯨꯋꯥꯝ, ꯂꯤꯝꯅꯥ ꯈ꯭ꯔꯤꯁꯃꯥꯁ 2020ꯒꯤ ꯃꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯕꯦꯅꯔꯅꯤ. ꯇꯨꯀꯤꯒꯤꯅꯤ. ꯉꯔꯥꯡ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯇꯧꯈ꯭ꯔꯦ. ꯑꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯍꯥꯎꯕ꯭ꯔꯦꯟꯒꯤ ꯅꯍꯥꯟꯃꯨꯛ ꯆꯥꯕ ꯍꯩꯀ꯭ꯔꯨꯗꯨ ꯐꯖꯅ ꯄꯥꯜꯂꯤꯗꯣ. ꯀꯦꯃꯦꯔꯥꯁꯤꯗ ꯃꯁꯦꯡ ꯎꯗ꯭ꯔꯦ. ꯐꯖꯅ ꯄꯥꯜꯂꯦ. ꯉꯔꯥꯡ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯈ꯭ꯔꯦ. ꯅꯍꯥꯟꯗꯤ ꯌꯥꯝ ꯐꯛꯄꯅꯦ. ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯃꯍꯥꯎꯗꯣ. ꯃꯣꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯪꯉꯤꯁꯦ ꯍꯌꯦꯡ ꯁꯨꯇꯤ ꯊꯥꯒꯗ꯭ꯔꯥ ꯁꯤꯅꯤ ꯃꯣꯏꯅ ꯍꯪꯉꯤꯁꯦ ꯍꯧꯖꯤꯛ. ꯑꯇꯩ ꯍꯪꯗꯦ. ꯍꯌꯦꯡ ꯀꯥꯔꯐ꯭ꯌꯨ ꯊꯝꯃ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯒꯗ꯭ꯔꯥ ꯃꯣꯏ ꯍꯪꯉꯤꯁꯦ. ꯃꯃꯥ ꯃꯆꯥ ꯁꯤꯔꯦ ꯁꯤꯅꯤ ꯃꯣꯏ ꯍꯥꯏꯁꯦ. ꯁꯤꯗ꯭ꯔꯤꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯦꯟꯖꯔꯦ. ꯍꯣꯏ ꯏꯇꯥꯎꯒꯤꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯂꯩꯍꯧꯔꯦ. ꯑꯅꯧꯕ ꯌꯥꯎꯁꯤ ꯀꯅꯥ? ꯀꯤꯡꯀꯣꯡ. ꯀꯔꯝꯕ? ꯁꯣꯝꯁꯦ? ꯁꯣꯝ ꯀꯤꯡꯀꯣꯡ. ꯅ꯭ꯌꯨ ꯀꯃꯔ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯦꯟꯖꯔꯦ. ꯀꯤꯂꯣꯃꯤꯇꯔ 3 ꯀꯤꯂꯣꯃꯤꯇꯔ 3 ꯆꯦꯟꯖꯔꯦ. ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯆꯦꯟꯖꯔꯒꯦ. ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯆꯔꯛꯀꯦ. ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯨ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ.